ꯀꯥꯟꯅꯒꯤꯅꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯁꯤꯔꯁꯨ ꯏꯃꯥ ꯁꯤꯈꯤꯕ ꯌꯥꯝ ꯀꯨꯏꯔꯦꯃꯤ ꯏꯃꯥ ꯀꯗꯥꯏꯗ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯔꯛꯄꯒꯤ ꯍꯪꯕꯅꯤꯗ ꯍꯣꯏ ꯁꯤꯈ꯭ꯔꯦ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯝ ꯐꯝꯕꯅꯦꯕ ꯉꯁꯤꯁꯦ ꯑꯩꯁꯨ ꯁꯤꯕꯕꯨꯗꯤ ꯈꯪꯍꯧꯏꯗ ꯍꯟꯗꯛꯀꯤꯗꯨ ꯅꯠꯇꯕ ꯕꯤꯄꯤ ꯏꯁꯇ꯭ꯔꯣꯛ ꯇꯧꯔꯦꯕ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩ ꯁꯨꯝ ꯐꯝꯕꯅꯦꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯟꯖꯂꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯩ ꯅꯨꯡꯁꯤꯗꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦꯅ ꯑꯩꯁꯦ ꯃꯄꯥꯟꯗꯩ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯂꯧꯁꯜꯂꯒ ꯅꯝꯕꯤꯔꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯈꯜꯂꯨꯔꯅꯣꯁꯨ ꯌꯥꯗꯕ ꯃꯦꯃꯤ ꯍꯣꯏꯗꯤ ꯀꯥꯏ ꯂꯩ ꯃꯦꯃꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯄꯥꯟꯈ꯭ꯔꯕꯣ ꯀꯌꯥ ꯀꯨꯏꯔꯕ ꯆꯍꯤ ꯀꯨꯏꯔꯦꯗ ꯏꯃꯥ 2015ꯒꯤ ꯀꯩꯗꯅꯦ ꯀꯩꯅꯣꯗ ꯀꯔꯤꯕ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯛꯎꯅꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕ ꯈꯪꯗ꯭ꯔꯦꯗ ꯇꯣꯛꯑꯒꯦ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯤ ꯁꯥꯔꯒꯨꯝꯁꯤ ꯉꯁꯥꯏ ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯅꯨꯡꯊꯤꯟꯗ ꯀꯩꯅꯣꯒꯤ ꯀꯩꯅꯣꯗꯨꯔꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯑꯍꯜ ꯑꯃ ꯔꯤꯖꯨꯟ ꯅꯠꯇꯦꯗ ꯏꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯏꯅꯥꯎꯅꯨꯄꯤꯅꯦꯅ ꯍꯥꯏꯕ ꯑꯍꯜ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯈꯪꯗꯔꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯃ ꯂꯨꯍꯣꯡꯕꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯗꯨꯗꯤ ꯈꯪꯍꯧꯋꯤ ꯀꯅꯥꯅꯣ ꯑꯗꯨꯅ ꯃꯃꯤꯡꯗꯨ ꯈꯪꯗꯦꯅꯦ ꯀꯩꯅꯣꯒꯤ ꯑꯟꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯥꯂꯥ ꯑꯗꯨ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯗꯦ ꯑꯗꯨꯅꯤꯗꯅ ꯉꯁꯥꯏ ꯃꯃꯤ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯗꯦ ꯃꯃꯤ ꯂꯥꯛꯇꯦ ꯀꯅꯥ ꯂꯥꯛꯑꯝꯃꯦ ꯃꯃꯤ ꯃꯆꯟꯅꯨꯄꯤꯅꯦꯌꯦ ꯀꯩꯅꯣ ꯈꯣꯡ ꯃꯣꯖꯥ ꯇꯨꯔꯒ ꯇꯩꯁꯟꯕ ꯍꯩꯇ꯭ꯔꯦꯅ ꯅꯪ ꯇꯥꯟꯅꯔꯛꯏꯅꯦ ꯍꯥꯏꯅꯦ ꯑꯣ ꯍꯥꯏꯔꯝꯕ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯀꯩꯀꯩ ꯄꯨꯔꯛꯑꯝꯒꯦ ꯀꯩ ꯆꯥꯎ ꯍꯥꯏꯔꯝꯒꯦ ꯀꯩꯝ ꯄꯨꯔꯛꯇꯦ ꯉꯁꯤꯗꯤ ꯃꯆꯥ ꯉꯥꯛꯇ ꯂꯥꯛꯑꯦ ꯀꯣꯝꯂꯥ ꯄꯤꯔꯝꯅꯤ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯀꯣꯝꯂꯥꯔꯣ ꯑꯩꯗꯤ ꯍꯩꯔꯥꯡꯒꯣꯏ ꯆꯥꯒꯦꯒ ꯇꯣꯛꯑꯕ꯭ꯔꯣ ꯍꯩꯔꯥꯡꯒꯣꯏ ꯂꯩꯌꯦ ꯍꯦꯛꯎꯔꯦ ꯑꯕꯤꯅ ꯉꯔꯥꯡ ꯍꯦꯛꯂꯛꯑꯦꯅ ꯂꯩ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯃꯆꯨꯝ ꯃꯆꯦꯠ ꯑꯝꯇꯁꯨ ꯆꯥꯒꯦ ꯌꯥꯝ ꯊꯨꯝꯃꯦꯌꯦ ꯍꯌꯦꯡ ꯆꯥꯔꯁꯤ ꯑꯗꯨꯅꯦ ꯑꯗꯨ ꯉꯁꯥꯏ ꯀꯣꯝꯂꯥ ꯃꯃꯤꯅ ꯀꯣꯝꯂꯥ ꯄꯤꯔꯝꯃꯤꯗꯅ ꯏꯃꯥꯗ ꯆꯥꯎꯑꯣꯅ ꯀꯣꯝꯂꯥꯁꯨ ꯄꯤꯔꯝꯕ ꯑꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯩꯔꯥꯡꯒꯣꯏꯗꯨꯗꯤ ꯑꯩ ꯆꯥꯒꯦ ꯍꯥꯏꯗꯦ ꯑꯕꯦꯗꯅꯦ ꯀꯧꯕꯁꯤ ꯑꯩꯅ ꯑꯩ ꯍꯩꯔꯥꯡꯒꯣꯏꯗꯣ ꯆꯥꯅꯅꯕ ꯍꯥꯏꯅꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯨꯏꯁꯤꯅ ꯃꯔꯣꯟ ꯑꯃ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯑꯩꯗꯤꯅꯦ ꯍꯨꯏꯁꯤꯅꯅꯦ ꯃꯤ ꯂꯩꯕꯗ ꯆꯣꯡꯁꯤꯜꯂꯨꯔꯗ꯭ꯔꯥ ꯀꯥꯏ ꯈꯜꯂꯦꯕ ꯑꯗꯨꯃꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ ꯃꯃꯤꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯎꯅꯦ ꯏꯃꯥꯅ ꯀꯅꯥ ꯃꯥꯜꯂꯤ ꯍꯥꯏꯈꯤꯒꯦ ꯃꯉꯣꯟꯗ ꯃꯥ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯈꯣꯟ ꯀꯅꯥ ꯃꯥꯜꯂꯤ ꯍꯥꯏꯈꯤꯒꯦ ꯃꯈꯣꯟꯗꯣ ꯃꯥꯜꯂꯦ ꯀꯅꯥꯏ ꯃꯈꯣꯟꯅꯣ ꯃꯥꯜꯂꯤꯁꯦ ꯃꯃꯤ ꯃꯈꯣꯟꯗꯣ ꯃꯃꯤ ꯃꯥꯜꯂꯦꯕ ꯑꯣ ꯃꯃꯤ ꯃꯈꯣꯟ ꯃꯥꯜꯂꯦꯕ ꯃꯃꯤꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯃꯃꯤꯕꯣ ꯃꯃꯤꯅꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦꯗ ꯑꯗꯨꯝ ꯂꯥꯞꯅ ꯂꯩꯔꯒ ꯑꯗꯨꯝ ꯅꯠꯇꯦꯗ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯅꯤꯗ ꯃꯃꯤ ꯃꯥꯏ ꯃꯃꯤꯁꯤ ꯏꯕꯦꯟꯅꯤ ꯍꯣꯏꯅꯦ ꯃꯆꯟꯅꯨꯄꯤꯅꯁꯨ ꯍꯥꯏꯔꯝꯃꯤ ꯏꯕꯦꯟꯅꯤ ꯀꯧꯋꯦꯅ ꯑꯣ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯃꯆꯟꯅꯨꯄꯤꯅꯦꯕ ꯅꯪꯗꯤ ꯃꯧꯄꯥꯅꯦꯗꯥꯏꯅꯦ ꯃꯥꯒꯤ ꯃꯃꯤꯅꯦ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯍꯣꯏ ꯈꯪꯉꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯤ ꯅꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯧꯄ꯭ꯋꯥ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ ꯃꯃꯤꯒꯤ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯤꯒꯤ ꯃꯥꯗꯤ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕ ꯈꯪꯗꯦꯗ ꯀꯨꯏꯔꯦꯗ ꯂꯩꯈꯤꯗꯕ ꯅꯥꯔ ꯁꯤꯈꯤꯕꯅꯤ ꯀꯦꯟꯁꯔꯔ ꯀꯩꯅꯣꯝ ꯅꯥꯔꯒ ꯑꯩ ꯈꯪꯗꯦ ꯃꯣꯖꯥ ꯂꯣꯟꯕꯗꯣ ꯍꯩꯇ꯭ꯔꯦꯅ ꯍꯥꯏ ꯂꯥꯛꯏꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯦꯝꯕꯤꯗꯤ ꯂꯥꯛꯄ꯭ꯔꯥ ꯃꯦꯃꯦ ꯂꯥꯛꯇꯦ ꯑꯣ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯄꯥ ꯃꯃꯥꯒ ꯃꯦꯃꯦꯗꯤ ꯁꯤꯗꯩ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯗꯒ ꯃꯦꯃꯦꯒ ꯁꯤꯈ꯭ꯔꯦꯒ ꯍꯥꯏꯔꯛꯀꯗꯧꯔꯕ ꯅꯤꯡꯉꯨꯔꯣ ꯍꯥꯏꯔꯣꯏꯗ ꯏꯃꯥ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯗꯨꯗꯤ ꯍꯣꯏ
Babadi kay sauda. Babado legidre. Aba. Meme luhongba nonganbaga adum legidre. Babadi meme luhongba yaudre yam nungaite. Nadana cancer ne brain tumor ga adagi kainoga lungs cancer ga. Kadai cancer laiba madi. Khangde. Madi churup yam thaidana. Hujishu ne. Hujishu yu thakadai hona lai. Adu paponte ba. Kante. ICU da thamaga kakana dan pide. Hare Krishna khangde sa. Modo danda jaben do banata utte chapi hoiba yar kadra. Ima ai chatke tawbani pochai ga suloi leirabane ba. Adaida mu ima je mu thadokpa yade adagi lijunna mu nai tawdana leire. Lijunna kanana boira moja. Hujik khare hujipudi. Ado meme do madi kaisu tora moya ba. Tawde adagi akhoi che mu nai hantak toy che isi ga ina makanun ga aiga chatke tawne ba. Ada isi ju narure ina masu nare adagi aida ne sanado onta lo thuke toraga somno tiga ada aida ne aida papa ama yawe ba. Aina khale nawanda ama khalalaga yalhan thirai kana. Oh yanbige. Imada yanbige no mama yandoi. Aingonda iduna ne. Mana macha ma badu nate. Mana macha pancha pan badu. Lehau ma mo ma. Lehau ba. Adu nata ba ma sulai ba. Mami sila ne. Mana nang sana patang tama edi chukang kang de ba bogi upai de ba sada mo. Pai de no de. Magi sari ni dani na taw sara ko de chukang de. Oh dani na sai. Nang gi ju macha pisam si yaw pran le hawana. Adu su pa me di. Adagi ne kainom lai. Macha pisa ama pitak to ba. Macha pa mama. Samba lehau. Adu pame. Lei chijiro. Adu ne no matatla ke na tatla thogi tawbada ne adu me tatapra ta. Ije hayen la kauke duga laptho hanke. Ai di khangde ma. Sida yaudai ne. Yawi la ye si upu da yaw. Ai ma adu ga ije di laktra bo. Ije do ma si di lakte. Ije na haya ba. Imai sananga chakai thamaga losalo haiye ba ingonda. Ada igyan aide chanam ta pai de bangta. Ada igyan ta kana chibire ro khangde. No mama si jande. Adu ga photo namna. Adu aina nangi jo macha pitak pa ma pi ge kai khale. Sanado. Lehau na phabra. Lehau di mau gini ko. Ai di narau bi sareng maya wen sabi. Nang sade daw ni kaino. Ai sade da ba. Ai na sabe tapang moy ba. Hoi. Ado meme na yete ko. Na de. Mata ka pokre ba. Maja nupi ani. Anira. Hada ama jaiga tawe na lu pokre na. Hoi. Imana ga sida mai paisa ga pipi gi bdo. Masi ayuk ne aije masigi phone je aige je OnePlus ne ba. Wairaga. Nate dai ma ai wari ma mingon da liba. Ai phone je OnePlus ne ai di kwa thokpa mana de le da gi kaya 2023 da in le rakpa se 2023 ji da ije set pa da OnePlus yam phabadi na le rakpa ne ado kaino ri yawe kaino nga ta pan ram si yawe aduna phabra achawbududi pambo pamde ba jo na te lum law ne ba le hau do adu aina khale as khoge ni le yong do ni da khoge ni chi da bana to chi di le ga am chi di anjali do da imai ma sama panje loi de ri ma pa su le idre kali no ne ai ju Anjali le na nuai ta da ne chak se chung cha saw ya da ba chara hen da na ai ba adu da gi khara le ra na ri na ri sa ka chaw ha je mi loi them hal li ne ko ka ga do chak chaw na
ꯃꯥ ꯂꯣꯏ ꯆꯩꯗ ꯆꯥꯔꯣꯏꯗꯣꯏꯅꯤ ꯆꯔꯥꯁꯨ ꯑꯗꯨꯝ ꯊꯥ 3-4 ꯍꯦꯟꯅ ꯂꯩꯕ ꯃꯥꯁꯨ ꯅꯥꯔꯛꯏ ꯑꯗꯨꯒ ꯁꯤꯈꯔꯦ ꯅꯥꯔꯒ ꯁꯤꯈꯔꯦ ꯅꯨꯡꯉꯥꯏꯇꯕꯅ ꯁꯒꯣꯜꯕꯟꯒꯤꯗꯤ ꯀꯩ ꯇꯧꯗ꯭ꯔꯣ ꯇꯧꯗꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟ 1 ꯄ꯭ꯂꯁꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯠꯈ꯭ꯔꯦ 1 ꯄ꯭ꯂꯁꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯍꯥꯏꯗꯤ ꯁꯤ ꯅꯝꯕꯔꯤꯡ ꯆꯠꯂꯤꯁꯦ ꯑꯗꯨꯝ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒꯤ ꯅꯝꯕꯔꯤꯡ ꯆꯠꯂꯤꯅꯤ ꯀꯔꯤꯅꯣ ꯐꯣꯟ ꯅꯝꯕꯔ ꯐꯣꯟꯁꯤꯅꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯑꯗꯨꯒ ꯑꯩꯅ ꯃꯨꯊꯠꯄꯁꯨ ꯃꯨꯊꯠꯂꯤꯅꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯦꯗꯣ ꯈꯪꯉꯤꯅꯦꯕ ꯃꯨꯊꯠꯄꯁꯤꯗ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯍꯦꯛꯇ ꯌꯥꯎꯔꯝꯗꯕ ꯉꯁꯥꯏ ꯅꯝꯕ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯔꯝꯗꯦ ꯁꯤꯈ꯭ꯔꯦꯅ ꯇꯧꯔꯝꯗꯥꯏꯅꯦ ꯁꯤꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯃꯨꯛꯁꯨ ꯁꯤꯔꯤꯕ꯭ꯔꯥ ꯑꯃꯨꯛ ꯁꯤꯈ꯭ꯔꯗꯤ ꯏꯃ ꯂꯣꯏꯔꯦꯗ ꯑꯗꯨꯅ ꯁꯤꯕ ꯑꯣ ꯑꯗꯨꯕꯨꯗꯤ ꯍꯣꯏꯅꯦ ꯕꯤꯄꯤ ꯏꯁꯇ꯭ꯔꯣꯛ ꯇꯧꯋꯤ ꯇꯧꯗꯣ ꯃꯥꯗꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯏꯃꯥꯒ ꯑꯕꯨꯒ ꯃꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯒ ꯐꯝꯕꯒꯤ ꯅꯝꯕꯅꯦ ꯚꯤꯗꯤꯑꯣ ꯐꯣꯟ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯝꯗꯕ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯅꯝꯃ ꯁꯤꯗ ꯄꯨꯁꯜꯂꯛꯏꯅꯤ ꯀꯅꯥꯅ ꯂꯧꯔꯤꯅꯣ ꯃꯇꯣꯝ ꯃꯥꯡꯉꯦ ꯃꯁꯤ ꯐꯣꯟꯁꯦ ꯑꯗꯨꯗꯤ ꯊꯨꯒꯥꯏꯅꯤꯡꯉꯦ ꯐꯣꯇꯣꯗꯣ ꯑꯗꯨꯝ ꯅꯝꯁꯤꯜꯂꯨꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯐꯣꯟꯁꯦ ꯑꯩ ꯊꯨꯒꯥꯏꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯄꯩꯁꯥꯒ ꯈꯔ ꯂꯩꯔꯗꯤꯕꯀꯣ ꯐꯣꯟ ꯑꯃꯅ ꯌꯥꯔꯦ ꯊꯨꯒꯥꯏꯌꯨ ꯑꯩ ꯅꯣꯡꯃ ꯑꯃꯈꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯂꯩꯔꯝꯃꯤꯅ ꯇꯥꯡ 10 ꯇꯥꯡ 9 ꯇꯥꯡ 9 ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯃꯦꯃꯦ ꯂꯥꯛꯑꯦ ꯃꯣꯃꯣꯒ ꯃꯦꯃꯦꯒ ꯇ꯭ꯋꯤꯟꯅꯦ ꯏꯃꯥ ꯃꯅꯥꯛꯇ ꯐꯝꯖꯗꯅ ꯃꯁꯨ ꯅꯨꯄꯤꯗꯨꯗ ꯏꯃꯥꯅꯒ ꯄꯩꯁꯥꯒ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨ ꯀꯥꯏ ꯊꯝꯃꯨꯔꯤꯅꯣ ꯈꯪꯗꯦ ꯁꯤ ꯐꯣꯟꯁꯦ ꯏꯃꯥ ꯁꯥꯎꯅꯤꯡꯕꯅ ꯑꯩ ꯁꯤꯒꯦ ꯇꯧꯋꯦ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯦ ꯊꯑꯣꯏ ꯅꯝꯃꯀꯥꯟꯗ ꯑꯝꯇ ꯌꯥꯎꯔꯝꯗꯕ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯇꯩꯗꯤ ꯐꯩꯕ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗꯕꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯃ ꯅꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯉꯁꯥꯏ ꯇꯧꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯖꯜꯂꯛꯎ ꯌꯥꯗꯦꯗꯅ ꯑꯗꯨꯅꯤꯗ ꯁꯥꯎꯅꯤꯡꯉꯤꯁꯦ ꯌꯥꯝꯅ ꯉꯁꯥꯏ ꯑꯟꯇꯤ ꯃꯅꯥꯎꯄꯤꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯣ ꯃꯃꯤꯗꯨꯔꯣ ꯂꯥꯛꯀꯅꯤ ꯃꯃꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯃꯤ ꯃꯆꯥꯅꯨꯄꯤꯗꯤ ꯂꯥꯛꯑꯣꯏ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯣꯏꯗ ꯏꯃꯥ ꯃꯃꯤ ꯂꯥꯛꯀꯅꯤ ꯃꯃꯤꯅꯦ ꯃꯤ ꯉꯁꯥꯏ ꯂꯥꯛꯏꯗꯣ ꯃꯅꯥꯎꯄꯤ ꯅꯠꯇꯤꯌꯦ ꯑꯩ ꯃꯃꯤꯅꯦꯁꯨ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏ ꯃꯃꯤ ꯂꯥꯛꯄꯗ ꯅꯪꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯅꯈꯣꯟꯗꯨꯗꯤ ꯏꯕꯦꯅꯤ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯃꯃꯤꯅ ꯊꯣꯛꯂꯒ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯆꯪꯉꯛꯀꯦ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯇꯧꯔꯒꯅꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯣꯖꯥꯗ ꯂꯣꯟꯍꯟꯗꯣꯏꯖꯥꯠꯅꯤꯗꯅ ꯑꯗꯨꯒꯤ ꯃꯣꯖꯥꯗ ꯂꯣꯟꯕꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯑꯩꯅꯁꯨ ꯆꯪꯉꯛꯇ꯭ꯔꯕꯗꯣ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯣ ꯐꯖꯅ ꯑꯉꯥꯡꯒꯤꯔꯣ ꯑꯉꯥꯡꯒꯤꯅꯤ ꯃꯅꯥꯎꯄꯥ ꯃꯆꯥꯒꯤ ꯄꯤꯅꯤ ꯃꯅꯥꯎꯄꯥ ꯃꯆꯥꯗ ꯑꯩꯅ ꯃꯃꯤ ꯍꯌꯦꯡꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯥꯛꯑꯣ ꯊꯕꯛ ꯅꯠꯇꯕꯤꯗ ꯑꯗꯨꯒ ꯏꯃꯥꯒ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯍꯥꯏꯈꯤꯕꯅꯤ ꯃꯃꯤꯗꯣ ꯚꯤꯗꯤꯑꯣꯗꯤ ꯅꯪꯒꯤ ꯑꯀꯥꯞꯄꯗꯨꯔꯣ ꯍꯣꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯗꯤ ꯏꯃꯥꯒ ꯑꯗꯨꯝ ꯂꯩꯔꯅꯤꯗꯅ ꯚꯤꯗꯤꯑꯣꯗꯣ ꯐꯣꯇꯣꯗꯣ ꯑꯗꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯃꯤ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯅꯣꯡꯃ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ ꯑꯩꯗꯤ ꯍꯌꯦꯡ ꯃꯥꯗꯤ ꯀꯩꯒꯤ ꯈꯪꯗꯤꯌꯦ ꯃꯃꯤꯗꯅꯤ ꯃꯥꯅ ꯏꯕꯦꯅꯤ ꯃꯈꯣꯟ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯅꯪꯁꯦꯅ ꯍꯥꯏꯈꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯣ ꯃꯅꯥꯎꯅꯨꯄꯤꯅꯦ ꯗꯥꯏ ꯅꯪ ꯑꯁꯤꯒꯤꯁꯦ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯠꯊꯣꯛꯑꯝꯃꯤꯁꯦ ꯑꯩꯅ ꯐꯖꯅ ꯊꯅꯝꯕ ꯏꯕꯦꯅꯤꯗꯨꯗꯤ ꯃꯃꯤꯅ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯃꯃꯤꯅꯦ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦꯕ ꯌꯥꯝ ꯆꯤꯡꯈꯠꯈꯤꯅꯣ ꯑꯃꯨꯛ ꯑꯗꯨꯒꯅꯦ ꯌꯥꯔꯦ ꯑꯗꯨꯒꯅꯦ ꯈꯪꯗꯦ ꯑꯟꯖꯂꯤ ꯁꯤꯔꯦꯅ ꯍꯣꯏ ꯀꯨꯏꯔꯦꯗ ꯏꯃꯥ ꯑꯩ ꯈꯪꯍꯧꯗꯦ ꯏꯃꯥ ꯀꯥꯏ ꯆꯠꯂꯨꯏꯕ ꯏꯃꯥꯅ ꯗꯤꯜꯂꯤ ꯂꯩꯉꯥꯏ ꯑꯣꯏꯔꯝꯒꯅꯤ ꯗꯤꯜꯂꯤꯗꯅ ꯒꯨꯔꯒꯥꯎꯟꯗ ꯂꯩꯉꯥꯏꯗ ꯑꯗꯨꯒꯅꯦ ꯃꯃꯤꯅ ꯈꯪꯗꯦꯅ ꯍꯥꯏꯌꯦ ꯑꯩ ꯏꯕꯦꯅꯤꯅꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯈꯪꯗꯦꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯅꯤꯗ ꯃꯃꯤ ꯂꯥꯛꯄꯒꯤ ꯃꯥ ꯂꯥꯛꯄꯒꯤ ꯑꯟꯖꯂꯤꯒꯤ ꯄꯟꯕ꯭ꯔꯣ ꯄꯟꯗꯦ ꯀꯣꯝꯂꯥ ꯆꯥꯎ ꯏꯆꯦꯅ ꯄꯤꯔꯝꯃꯦ ꯑꯩꯅꯅꯦ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯆꯥꯒꯦꯕ ꯍꯧꯖꯤꯛ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯍꯩꯗꯣ ꯍꯩꯔꯥꯡꯒꯣꯏ ꯅꯪꯅ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯩ ꯍꯥꯏꯁꯤꯅ ꯀꯣꯝꯂꯥ ꯀꯣꯝꯂꯥꯗꯨ ꯆꯥꯔꯁꯨ ꯌꯥꯏ ꯀꯣꯝꯂꯥꯁꯦ ꯍꯩ ꯔꯥꯒꯨꯝꯕ ꯆꯥꯁꯦ ꯃꯣꯃꯣ ꯌꯥꯝ ꯊꯨꯝꯃꯦ ꯀꯧꯗꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯨꯝꯃꯦ ꯀꯩꯅꯣꯗꯩ ꯍꯦꯛꯎꯔꯤꯅꯦꯅꯦ ꯑꯕꯦꯅꯅꯦ ꯃꯌꯥꯏ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯂꯩꯕ ꯃꯣꯏ ꯍꯧꯕꯏ ꯍꯧꯋꯤ ꯃꯣꯏꯁꯨ ꯌꯥꯟꯊꯠꯂꯅꯤ ꯃꯣꯏ ꯁꯥꯟꯅꯐꯝ ꯁꯥꯔꯅꯤ ꯌꯥꯟꯊꯠꯂꯒ ꯁꯥꯟꯅꯐꯝ ꯁꯥꯔꯅꯤ ꯃꯣꯏ ꯃꯌꯥꯏ ꯏꯝꯐꯥꯜꯒꯤꯗꯤ ꯖꯨꯗꯣ ꯌꯥꯝ ꯇꯧꯋꯦꯕ ꯖꯨꯗꯣ ꯁꯥꯟꯅꯕꯗꯣ
ꯃꯣꯏ ꯀꯀꯥ ꯃꯈꯥꯔꯣꯝꯒꯤꯗꯣ ꯖꯨꯗꯣ ꯁꯥꯟꯅꯕꯒꯤ ꯑꯣꯖꯥꯗꯣ ꯃꯈꯥꯔꯣꯝꯒꯤꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯋꯦꯕ ꯌꯥꯟꯊꯠꯂꯅꯤꯌꯦ ꯃꯣꯏꯁꯨ ꯀꯩꯒꯤꯅꯣ ꯁꯥꯟꯅꯐꯝ ꯌꯨꯝ ꯀꯩꯅꯣ ꯁꯪꯒꯣꯏ ꯀꯩꯅꯣꯒꯨꯝꯕ ꯑꯃ ꯁꯥꯔꯗꯣꯏꯕ ꯌꯨꯝ ꯑꯃ ꯁꯥꯗꯣꯏꯕ ꯁꯥꯟꯅꯐꯝ ꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯀꯅꯥꯅꯣ ꯁꯤꯗꯒꯤ ꯃꯃꯤꯡꯗꯣ ꯀꯅꯥꯅꯣꯕ ꯁꯤꯗꯒꯤ ꯅꯨꯄꯥ ꯁꯤꯗ ꯑꯃꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯄ꯭ꯔꯦꯝꯖꯤꯠ ꯑꯣ ꯄ꯭ꯔꯦꯝꯖꯤꯠꯂꯣ ꯂꯩꯔꯤ ꯀꯩꯅꯣ ꯅꯨꯄꯥꯒꯤ ꯃꯆꯥꯅꯤ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯕ ꯃꯌꯨꯝꯒ ꯁꯥꯔ ꯐꯖꯅ ꯂꯩꯔꯁꯤꯗꯤ ꯃꯌꯨꯝ ꯌꯥꯝ ꯆꯥꯎꯅ ꯁꯥꯗꯥꯏꯅꯦ ꯁꯥꯔꯤ ꯀꯨꯏꯔꯦ ꯑꯩꯁꯨ ꯎꯏꯌꯦ ꯅꯣꯡꯃ ꯄꯨꯡ 3:30 ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯉꯕꯣ ꯍꯧꯖꯤꯛ ꯋꯥꯠꯂꯤ ꯉꯥꯏꯍꯥꯛ ꯉꯁꯥꯏ ꯇꯟ ꯆꯥꯕꯗꯣ ꯇꯟꯗꯨꯗꯤ ꯑꯌꯨꯛꯇꯅꯤ ꯑꯗꯣ ꯍꯥꯎꯇꯦ ꯇꯟꯗꯣ ꯌꯥꯔꯛꯁꯤꯗꯅꯦ ꯃꯄꯥꯛ ꯃꯀꯨꯞ ꯉꯥ ꯃꯀꯨꯒꯨꯝꯕꯗꯣ ꯂꯣꯏ ꯆꯪꯁꯤꯜꯂꯦꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯔ ꯊꯤꯟꯈꯤꯗꯣꯏꯅꯦ ꯀꯩꯒꯤꯅꯣꯗ ꯈꯪꯗꯦ ꯀꯔꯤ ꯉꯥꯅꯣ ꯉꯥ ꯌꯥꯎꯕ꯭ꯔꯣ ꯉꯥ ꯌꯥꯎꯗꯦꯗ ꯏꯃꯥ ꯁꯪꯒꯣꯝꯒ ꯇꯟꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯥꯎꯇꯦꯗ ꯍꯥꯏ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏꯁꯨ ꯍꯥꯎꯏꯗ ꯑꯗꯨꯝ ꯊꯣꯏꯅ ꯆꯥꯅꯤꯡꯗꯕꯩ ꯋꯥꯅꯤ ꯀꯩꯀꯩ ꯆꯥꯁꯟꯈ꯭ꯔꯒꯦ ꯈꯪꯗꯦ ꯆꯥꯛꯁꯤ ꯉꯟꯇꯥ ꯆꯥꯊꯣꯛꯑꯗꯤ ꯐꯩꯌꯦꯅ ꯑꯟꯖꯂꯤꯗꯣ ꯀꯩꯅꯣ ꯒꯥꯔꯤꯒ ꯆꯠꯂꯝꯗꯥꯏꯅꯦ ꯃꯅꯥꯛꯇ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯒꯦ ꯉꯁꯤꯕꯨ ꯇꯧꯔꯝꯗꯦ ꯉꯁꯤꯔ ꯃꯥ ꯁꯤꯔꯤꯁꯦ ꯏꯃꯥ ꯌꯥꯝ ꯀꯨꯏꯔꯦꯗ ꯆꯍꯤ 3-4 ꯁꯨꯔꯦ ꯑꯣ ꯑꯗꯣ ꯉꯁꯤ ꯂꯥꯛꯄ ꯉꯁꯤ ꯂꯥꯛꯇꯦꯌꯦ ꯏꯃꯥ ꯀꯗꯥꯏꯗꯩ ꯅꯤꯡꯁꯤꯡꯉꯛꯄꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯉꯥꯡꯉꯤꯗꯨꯐꯥꯎ ꯊꯥꯖꯗꯦ ꯃꯥꯏ ꯃꯇꯧꯗꯨꯗ ꯃꯥꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯇ ꯂꯥꯛꯏꯅꯣ ꯃꯥꯃꯤ ꯃꯅꯥꯎꯄꯤ ꯅꯠꯇꯦꯃꯤ ꯏꯃꯥ ꯃꯥꯃꯤꯅꯦꯃꯤ ꯑꯗꯨꯕꯣ ꯍꯣꯏ ꯑꯩꯗꯤ ꯃꯅꯥꯎꯄꯤꯅꯦꯅ ꯍꯥꯏꯔꯒ ꯅꯠꯇꯦ ꯃꯥꯃꯤꯅꯦ ꯃꯥꯃꯤꯅꯦ ꯍꯥꯏꯌꯦ ꯃꯥꯁꯨ ꯕꯦꯅꯤ ꯑꯅ ꯑꯩꯅ ꯅꯪ ꯅꯆꯦꯔ ꯅꯅꯥꯎꯔ ꯑꯃ ꯂꯩꯕꯗꯣ ꯍꯥꯏ ꯕꯦꯅꯤ ꯍꯥꯏꯔꯛꯑꯦ ꯕꯦꯅꯤ ꯀꯧꯔꯤꯗꯨ ꯅꯠꯇꯦ ꯄꯥꯝꯃꯩꯔꯣ ꯍꯣꯏ ꯌꯦꯟꯗꯣ ꯑꯩꯗꯤ ꯃꯆꯥ ꯄꯣꯝꯗꯥꯏꯅꯦ ꯀꯣꯀꯣ ꯍꯥꯏꯗꯣ ꯑꯗꯣ ꯆꯤꯟꯕꯅ ꯑꯩꯅꯦ ꯅꯣꯏ ꯅꯦꯅꯦꯅ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯇꯥꯛꯑꯝꯕꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯔꯦꯁꯤꯗꯤ ꯑꯗꯩ ꯉꯁꯥꯏ ꯊꯣꯡꯂꯦꯅ ꯏꯆꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯝꯕꯒꯤ ꯀꯥꯎ ꯐꯥꯕ ꯌꯥꯔꯦ ꯈꯝꯕꯗꯣ ꯀꯥꯎ ꯐꯥꯏꯗꯅ ꯍꯣꯏ ꯅꯠꯇꯦ ꯀꯥꯎ ꯐꯥꯕ ꯅꯠꯇꯦ ꯆꯦꯒꯥꯏ ꯃꯊꯛꯇ ꯆꯤꯡꯉꯤꯗꯅ ꯈꯝꯕꯗꯣ ꯑꯗꯨꯒꯤꯗꯨꯒꯤ ꯍꯥꯏꯔꯤꯕ ꯁꯤꯔꯕꯣꯏ ꯅꯤꯡꯕ ꯃꯣꯏ ꯍꯤꯡꯅ ꯍꯤꯡꯁꯥꯒꯩ ꯇꯥ ꯂꯩꯔꯝꯕꯅꯤꯅ ꯀꯩꯊꯦꯜꯗ ꯈꯝꯕꯗꯣ ꯈꯝꯕꯗꯣ ꯀꯥꯏ ꯇꯥꯔꯝꯃꯦꯕ ꯀꯩꯊꯦꯜꯗ ꯆꯦꯒꯥꯏ ꯃꯔꯛꯇ ꯆꯦꯒꯥꯏ ꯃꯔꯛꯇ ꯀꯩꯊꯦꯜꯗ ꯑꯗꯨꯒ ꯁꯤꯔꯝꯗ꯭ꯔꯕ ꯁꯤꯗꯦ ꯁꯤꯗꯦ ꯁꯤꯕ ꯃꯥꯟꯕ ꯇꯥꯔ ꯂꯩꯔꯝꯕꯅꯤ ꯑꯣ ꯅꯪꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤꯅ ꯑꯩꯁꯨ ꯇꯥꯍꯧꯔꯤꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯑꯗ ꯃꯥꯒꯤ ꯏꯁꯤꯡ ꯊꯛꯅꯕꯗꯣ ꯀꯩꯅꯣ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯈꯤꯕ ꯏꯁꯤꯡ ꯊꯛꯅꯕ ꯒꯤꯂꯥꯁ ꯑꯃ ꯌꯥꯎꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯟꯖꯂꯤꯒꯤꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯑꯟꯖꯂꯤ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯉꯁꯤꯁꯤꯕꯨ ꯑꯟꯖꯂꯤ ꯋꯥ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯈꯪꯉꯤꯗ ꯃꯥꯁꯨ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯠꯂꯦꯕ ꯑꯁꯤꯗ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯀꯔꯤ ꯂꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯤꯔꯥꯝ ꯂꯥꯏꯔꯦꯝꯕꯤ ꯈꯣꯏꯔꯝꯕꯩꯅꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯀꯔꯤ ꯀꯥꯎꯔꯦꯗ ꯍꯥꯏꯒꯦ ꯇꯧꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯄꯔꯒ ꯁꯦꯠꯄꯗꯣ ꯀꯔꯤ ꯀꯧꯏ ꯈꯪꯗꯤꯌꯦ ꯑꯗꯨ ꯁꯣꯝꯗꯒꯤ ꯂꯧꯏ ꯀꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯁꯤꯒꯨꯝꯕꯁꯤ ꯂꯩꯇꯦ ꯑꯩꯅ ꯉꯔꯥꯡꯅꯦ ꯀꯅꯥꯅꯣ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯉꯥꯡ ꯈꯔ ꯁ꯭ꯋꯥꯏꯗ ꯆꯠꯆꯥ ꯑꯩꯅ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣ ꯃꯣꯏꯁꯤꯕꯨ ꯌꯦꯡꯉꯦꯕ ꯐꯃꯨꯡꯗ ꯍꯤꯞꯄꯦꯕ ꯁꯤꯗ ꯌꯨꯝꯗ ꯆꯠꯄꯗꯤ ꯀꯣꯛ ꯉꯥꯎꯔꯛꯀꯅꯤꯅ ꯑꯗꯨꯅꯦ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯗꯐꯥꯎ ꯑꯟꯖꯂꯤꯁꯦ ꯈꯪꯗꯦ ꯀꯨꯏꯔꯦ ꯍꯥꯏꯇꯥꯏ ꯀꯨꯏꯔꯦ ꯁꯤꯒꯤꯕ ꯑꯗꯨꯅꯅꯤ ꯑꯣ ꯃꯥꯅ ꯑꯃꯨꯛ
ꯇꯧꯈꯤꯕꯗꯨꯕꯨꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦꯗ ꯃꯥ ꯁꯤꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯉꯕꯅꯤꯕ ꯑꯟꯗꯔꯒꯤ ꯏꯁꯤꯡꯒ ꯌꯥꯝ ꯇꯧꯅꯈꯤꯕ ꯉꯁꯥꯏ ꯑꯩꯅꯅꯦ ꯍꯥꯀꯠꯆꯕꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ ꯑꯕꯦꯗꯣ ꯀꯧꯕꯁꯤ ꯑꯩꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅꯦ ꯀꯩꯅꯣꯗꯣ ꯑꯝꯇ ꯆꯥꯒꯦꯀꯣ ꯍꯩꯔꯥꯡꯈꯣꯏꯗꯣ ꯆꯥꯁꯦ ꯁꯤꯟꯕꯔꯣ ꯊꯨꯝꯃꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯊꯨꯝꯃꯦꯌꯦ ꯌꯥꯝꯅ ꯀꯩꯅꯣꯗꯤꯗꯨꯅ ꯍꯥꯏꯕ ꯌꯥꯝ ꯊꯨꯝꯃꯅꯤ ꯑꯗ ꯑꯩꯕꯨ ꯑꯗꯨ ꯏꯁꯤꯡ ꯃꯍꯤ ꯁꯦꯝꯗ ꯌꯥꯗꯦ ꯀꯣꯛ ꯉꯥꯎꯔꯤꯁꯦ ꯃꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯉꯁꯤ ꯍꯥꯞꯄꯦꯗꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥ ꯉꯔꯥꯡꯗꯒꯤ ꯑꯦꯂꯣꯚꯦꯔꯥ ꯍꯥꯞꯄꯅꯤ ꯀꯣꯛꯁꯤꯗꯅꯦ ꯂꯩꯕꯤꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯍꯧꯖꯤꯛ ꯈꯔ ꯆꯥꯁꯤꯜꯂꯕꯅꯤꯅ ꯈꯔ ꯐꯔꯦ ꯌꯥꯝ ꯆꯥꯃꯟꯗ꯭ꯔꯕ ꯑꯗꯨꯝ ꯇꯨꯝꯗꯅ ꯂꯩꯔꯕꯅꯤꯅ 이마에 히닥도 비자더라. 나랑은 안젤리 라프로. 랑티미마 시르자 레그리미 카스타. 아이는 라프 마마 그게는 와리도. 안젤리기 하나 범따기다. tummusima matang. tum무디 야로 좀 충동도 말어. 아이도 나오르버니. tum무 야두비. Khoi ma jin nahan jin ahing ji ma sum tum dre nahan je kai numi na ngarang im sa sa nahan le ba bo pa ge ahing ji ma sum tum dre adagi mo im sa sa je de iru ja doi ni na khoi ju hidak su pi ja dre im sa sarangara adudane aina sida kaino taido khujinga kaido hoi adani khujinga kaido ima no ni nyang adagi khujin ka khatana iru ja dana tawre im sa ji ma di ngarang nung dang ji da mo khoi na tum dre na hidak se masung ama pi ja re Kari masuk, elang guero. Hidak amagine masung ama bijareba. Adu su ngarang ahingje kara budi tumme adu su ayam matanda tumdre. Kung maje kung baro matungdani tumgibisina adagi mo kung ahumda mo kaurai kung marida mo kaurai. Masidine thongai lonjalo. Lonjangi. Nan tumamdaida. Fateba. Fate hoi. Achina tangambro. Tumde. Horen nungdang nate hojung nungdang oiramne pung 7 makhai tare ada hoji si ima je hidak si tangkhai bija toira khangdri tumanda da nang kainom torotani ma kok si ngarang di yam gyan tai ngasi gi kitang ngasi ju tari si de tara ju ma di kano mami ju ma sak khangde ngasi di adagi khangi da kaino anjali ju mungin changai seran turan mina legi dre sigire hantada kuire sigiba imang kalingada jahi tari suradudi masigido 17 naman 17 18 19 20 21 20 24 yang kuira mini he jahi ni ban sura mini 17 18 19 20 su paramadi patobo kado ko polre no jahi ni ban sura ni 24 mapan sura pore ni 25 ki mapan sura ni jahi mapan lagi terus 그래도 anjali jahi mapan 너희 딸로 이 권도 아주 자기가 우람해 봐이나 망라하라 강대 거의 안젤리제 스마트 양 파자가잖아 베티너리 doctor니 PhD 도 쳤더니 봐 그러다 콜카타다 아다 아는 아두 바우 잘로라 봐마 잘해 아다기 나라 PhD 봤다고 입어 또 로션다나 좀 나다나 치게 아다기 나라 빠니다 맞지 나라가 하 सही तरह ने डायलिसिस तौर हिंगमिजे 2007 की अदुबु डॉक्टर का येंग यादब्रो येंगनी दे मयाम माइ लाइंग नाबा फरुजे बलाइना ओइबा हां एसएली हाजे करिए एसएली हाजे यामना साथी बलाइंग नमजे बलाइना नेबा अदुना अमदा इसागी जे किडनी ओबे याय हार्ट ओबे याय लिवर ओबे याय अमा देखता ना वने अदु डॉक्टर दका खये खरम फदौने अंजलि येंगीमा बेलर जही मनि ले 2008 जही येंगरिबा अदु फंगमदे फंगमदे अदुदगिदी सिदा थोलागा डायलिसिस तौरगा जही 10 ने लेरमस डायलिसिस चावदि खफाब्रा 13 14 15 16 17 चाकादि चाब्रा चाक ओ 17 गी ओए फरे दुआ ईश्वरना अखोगी तमोन तौद्रम मानी ऐदि ngaraंग जे
ꯇꯟꯒ ꯆꯥꯕꯗꯨꯗ ꯑꯟꯖꯂꯤꯒ ꯃꯣꯏ ꯂꯥꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ 이만한 망도 오였네. 망도 망. 나가 됐던 매매 맞지. 아두가 미카 투가 어떤 푹 머리 내기리 tum들. hingi 바로 엄마가 tum데. 마디 아니라네봐. 그래서 또 닥터네 터죠. 너가 같이 야오거든 또다. 같이 되기도. 닥터 이모도 봐. 야오요. 얘는 뭐가 시기로. 호이. 그래도 왜 이게 맞대? 마주 나시게. mamma puncilo e si rai di rai. Ai no kana si be wai no to du bo du no to no ke to ke. Kana si. 아이 강다봐. không để ta mang phụ. Kana noi ma. 안젤리. Anjali wai du ke to ke. 거기. 짜 들어. 자 조세 마 잡고. 니는 잘 들어. 자르지 히닥 자. 안타까리 그놈 착히다네. 아주 복찬이고. 아로베라 나한테. 아니나. 아로베라제 뭐 아짜이래리 아로제라제 아무튼 애기 콩하고부터 파나봐. 뭐나 아마 해배야 가들 빠무보라. 빠무디다. 엄마도 좀 빠응은 해봐. 이만한 다른 bag이 마망대 안 파우리. 얘는 그냥 고다라네. 뭐 짜라 하오리야. 수수수수 빠. 그래 버나 하나 들어라 빠응도 아로베라. 리준나 하야. Ma tai na ni si kana na amge. 아. Kana na amge ngasi bo. 나티 그란라티. Ni kana na amdra. Ima kwa cha ram kana bi ba. 我吃了吧，而且这嘛，我嘛姑没样要呀吧， Kali ya. 我嘛姑爸爸都，都没样要呀吧。 짱을 보내더라. Cha kina sa lo. 이마 짝짝 톡시라. 리준 거울게.哎，家不？ 이거 아직 다 리팅하나. 난 이만미나 함라. Ta mi. 어디는 이제 나만은 북한거로 Ko 하지만. ki na ni pa ma ka dai to. Pa ma ba. 이 밤에 가야 뭐 무자니 마pan 가야 Ta be lo ko ki si la. 아침에 병마음 서거든. 안젤리 와리 사거든. 언제리 왜 Na anjali no anjali ke mang re. 강해. 리준도 하베 향이 이마 탱은 수염 저는 잡대. 내가 향대노. 짭짭이니다. 마짜리 해로 들어. 너희 짜라 뭐? 짠들이다. 아이딩이랑 장주자, 아이딩이랑 아이부터는 잡아. 장샤라게로. 잡아야. 얌 짜라. No me ni ke bo mi ba. 곱라지. Ma mi bu kyan 그 ta. 매매지 소나라대. 메메로. 응. Kana ga no mi to. 모비냐 tele폰이다. Amu ki lo de. 까나노. 텐데. 아. Ta bong da. 뭐 미. 까나노가. 마미 한거 미라거든. 마미기니다.